इसिनाव मैम ngasi थेंगसु थेंगना जोमी अमसुंग कुकीना असेंगबा वाफम क्या थमे अदुदी इसिनाव मैम पाउसे ताथोसी जोमीना थमीबा वाफम सिसु अचुंबनी कुकीना थमीबा वाफम सिसु अचुंबनी अदुना कुकी अमसुंग जोमीबु सबा साइगे अदुदी पाउसे आना तामिनरसी इसिनाव मैम थेंगसु थेंगना कुकीगा जोमीगना असेंग असेंगबा वाफम क्या थमे अदुदी तामिनरसी कुकी ना हाई जोमी रिफ्यूजी ने जोमी ना अमु हाई कुकी रिफ्यूजी ने जोमी विलेज वॉलंटियर कुकी ना फजना फूगरे हाइरिये कुकी की मीना योइना लेजरंबा कुकी ना अपंग सिजनरंबा जोमी कांगू कुकी की असेंग बसक्तम खंगेदना कुकी ना मणिपुर थुगाइबा अमसुंग मैतै दल लंदारकपदा जोमी नोइबु कुकी सिंगना खुलाय योइना सिजनबनी हौजिक्ति कुकी की असेंग बसक्तम जोमी नोइसु फजना खांगो जोमी की विलेज वॉलंटियर कुकी सिंगना फजना फुदत करे अदुदी पाउसे तामिनरसिको करीदी कानरे जोमी नोइबु ओइरेगा ngarang numidang zomi gi village volunteer khara kuki gi village volunteer singna phurakpadagi yaning da phongdokpa oina zomi ne namna taba mafamda ban kaukhre hairi Assam rifle su huzik yamna kanna matha sari mare kuki amasung zomi gi ward Assam rifle na marakta changaga yamna kanna khami hairiye adudi pause taminarasi hojik ki zomi amasung kuki gi ward Assam rifle na lauriba thodang mayam taminarasi ko हौजे कुकी अमदि जोमी अनिगी मरक्ता वार हौरे हाइदे AR ना यामना कन्न खामले हाइदे सही अदुगा असिगी वीडियो से हाने चिनाव मैम तामिनरसी सामसेन चिकनबगी वीडियो नि कुकी ना जोमी फुबगी वीडियो नि कोइ चिनाव मैम येंगसी वीडियो सिदी हापा याद्रे अदुबु मोइना लाउरिबा खोलाव मैम से अमता तारसी mateकमा ना ब्याक तो दियो हे होता हो Kau bola sudah jatuh lama. Pasal ke ibarat tiba dia holar ke selham. Ngayu bau, yuti kita tu lihat nampi nadi tak ketua dia. Jauh kan ten, wal ni kat, ni nungah kan meja, lak cuma kelaba sel tu na. Nampi bapa lak sedikit biru bela. Lak कुकी ताबा जगह कुकी न बन जोमी ताबा जगह ना जोमी न बन कौखरे कुकी अमदि जोमी का याना तबा नोंग के हेंगलक ले ngarang numidang su akan moongda khuthona khre hairi loina zomi kangu su kayani tumin leidoino zomi kangu na su kuki kangu phajana tot khare hairi ye adodi pause tarasi ko zomi no khoi su khara wakhal khalo kuki na noibu apang basiri base tanja sida kuki singsiga kaidora kani abado nakhoi na su wakhal khalawro adodi pause tarasi ko amda khudol tamjage zomi sing lot khre kuki sing open challenge law khre जोमी सिंह न कुकी की UTB ही कंगबू सिंह तब ताई पुथर रखे हायरी पारी मोम चैलेंज सिबु येंगबी रिबा मयाम पुना पोई काय खुम नजरी इसिनाव मयाम नसु यामना नुवाइतबा पाउ तारमनी हौजी बर्मा दा अखोई की मैतै अथौबा मरी थवाइना पोंथा ओइरेबगी पाउसे मयाम पुना मंगसु फंगमनी थवाइना पोंथा ओइख्रबा अथौबा मरी की मफमदा मपुगी खोयादा इंगना तबना लैबो ओइरसनो हाइना पारी मोम चैनल की माइगैदगी इकाई खुमनबा उचेरी अदुगा लोइना हौजिक थमजगदा वाफमसे असिगी पावसे ताबदा हदुकी मतिक थमोइदा सोई अखोइगी मैतै अथौबा कया अमा नोंगमगी थवाई कथोकपा थवाइना पोंथाइबसे नोंगमगी असुम मसिंगसे यामछलै लैरिबा लेंगाकना सेंट्रल गवर्नमेंट नसु स्टेट गवर्नमेंट नसु फिरेब लौरी हाइना असुम लैरी कुकी सिंगना ड्रोन तौरगा अटैक मथंग चथरकपसे लेप्तरबा बोम सिजनरगा असुगुंबा फॉरेन की खुद यावरगा लंदारे बसे खंगना हौजिक फावबदा एक्शन लौखत्रिबसे करिगिनो असिनी यामना अचो वहांग अमा ओइरिबसे अदुगा NIA ना इन्वेस्टिगेशन तौखरबा ड्रोन बोमिंग की मतंगदा कौतुकता लंदाखिबसे NIA ना इन्वेस्टिगेशन चथरे ना हाइना लैरबनेबा असिगी मतुंगदसु कुकी सिंगना नुंगतीगी लान तौब लेप्ते अदुना हाइजगदबदि सेंट्रल गवर्नमेंट दसु स्टेट गवर्नमेंट दसु ख्वाइदिगी अहांबा लौगदबा थौदांगसे असियाना लौखत पिरगा मणिपुर सिगा थोइबा हौजिक की कांगलुप अनिगी इरांग से आना लोइसनबिनबगी तमक्ता सेंट्रल गवर्नमेंट अमसुंग स्टेट गवर्नमेंट की पुकनिंग चिंगसेंजरी वारिबसे प्रजाना अदुकी मति वारेबसे सेंट्रल गवर्नमेंट सु उभम थोई स्टेट गवर्नमेंट सु उभम थोई अदुगा अमुकमु हाइजगदबदि अखोइगी अथौबा कया अमा थवाइना पोंथा ओइगिबसे अमुक हला रोइदबनी अखोइना सही
ꯀꯨꯃꯣꯟ ꯊꯧꯔꯝ ꯑꯗꯨꯒꯨꯝꯕ ꯆꯍꯤ ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯒ ꯂꯩ ꯈꯔ ꯍꯩ ꯂꯩ ꯈꯔ ꯀꯠꯂꯒ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯊꯧꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕ ꯀꯌꯥ ꯑꯃ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯤꯌꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯀꯤꯁꯤꯡꯁꯦ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯅꯤ ꯍꯥꯏꯕꯁꯦ ꯃꯐꯝ ꯀꯌꯥꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯗꯨꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯒꯗꯕ ꯑꯦꯛꯁꯟꯁꯦ ꯂꯧꯗꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯏꯗ ꯑꯁꯤ ꯋꯥꯐꯝ ꯊꯝꯃꯛꯄꯁꯦ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯤꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯝꯅꯤꯡꯗꯕꯗꯒꯤ ꯑꯩꯅ ꯑꯁꯤ ꯄꯥꯎꯁꯦ ꯃꯌꯥꯏꯗ ꯍꯥꯞꯆꯔꯛꯄꯅꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯨꯛ ꯍꯥꯏꯖꯒꯗꯕꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤꯒ ꯖꯣꯃꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯆꯧꯕ ꯋꯥꯔ ꯃꯅꯨꯡꯗ ꯁꯣꯛꯅꯔꯛꯄꯗ ꯅꯠꯇꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏꯕꯅꯤ ꯑꯁꯤꯒ ꯃꯩꯇꯩꯗ ꯑꯃꯨꯛ ꯇꯥꯏꯅꯁꯟꯁꯤ ꯃꯩꯇꯩꯗ ꯑꯃꯨꯛ ꯂꯥꯟꯗꯥꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯃꯌꯥꯝ ꯈꯔ ꯐꯪꯉꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯜꯂꯒ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯇ ꯅꯠꯇꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯎꯄꯥ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯟ ꯉꯥꯛꯄ ꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯋꯥꯈꯜ ꯊꯧꯅꯥ ꯑꯩꯈꯣꯏꯅ ꯍꯥꯞꯀꯠꯁꯤ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯇꯩꯅꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯒ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯄꯥꯡꯒꯜ ꯁꯣꯟꯊꯒꯗꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯊꯃꯣꯏ ꯅꯥꯒꯗꯕ ꯊꯕꯛ ꯇꯧꯔꯣꯏꯁꯦ ꯋꯥꯐꯝꯁꯦ ꯑꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯥꯡꯁꯤꯒ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯩꯇꯩ ꯃꯆꯥ ꯄꯨꯝꯅꯃꯛꯇ ꯅꯠꯆꯗꯦ ꯃꯩꯇꯩ ꯅꯤꯄꯥ ꯑꯃꯅꯤꯈꯛꯅꯁꯨ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯃꯤꯠꯌꯦꯡ ꯍꯟꯊꯅ ꯌꯦꯡꯕ ꯑꯁꯤꯒꯨꯝꯕ ꯊꯣꯛꯏꯕ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯨꯝꯕ ꯊꯣꯛꯏꯕ ꯑꯃꯅꯤꯒꯤ ꯃꯐꯝꯗ ꯍꯥꯏꯖꯒꯗꯕꯗꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯦ ꯇꯥꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯔꯛꯏꯕ ꯅꯤꯉꯣꯜ ꯃꯆꯥ ꯑꯃꯅꯤꯗꯁꯨ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯃꯃꯥꯡꯗ ꯀꯔꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯅ ꯆꯠꯃꯤꯟꯅꯁꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯅ ꯑꯩꯈꯣꯏꯅ ꯊꯝꯖꯩ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯁꯛꯇꯝꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ ꯇꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯔ ꯈꯟꯊꯃꯤꯟꯅꯁꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯒ ꯊꯋꯥꯏ ꯀꯠꯊꯣꯛꯑꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯏ ꯏꯃꯨꯡꯒꯤ ꯏꯃꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯏꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯈꯜ ꯈꯟꯊꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤꯒ ꯑꯗꯨꯒ ꯅꯤꯄꯥ ꯑꯃꯅꯤꯒ ꯑꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯨꯛꯀ ꯑꯁꯤꯒꯨꯝꯕ ꯐꯖꯗꯕ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯔꯛꯇꯅꯕ ꯍꯥꯏꯅ ꯄꯥꯔꯤ ꯑꯃꯣꯝ ꯆꯦꯅꯦꯜꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯒ ꯍꯧꯔꯛꯏꯕ ꯅꯤꯉꯣꯜ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯈꯨꯠ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯒꯁꯨ ꯑꯉꯝꯕ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯦꯕ ꯋꯥꯐꯝꯁꯦ ꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯍꯣꯠꯅꯗꯣꯏꯔꯥ ꯑꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯄꯒꯤ ꯍꯣꯠꯅꯗꯣꯏꯔꯥ ꯑꯩꯈꯣꯏꯅ ꯑꯃꯣꯠꯄꯁꯤꯡꯁꯤꯗꯤ ꯁꯦꯡꯗꯣꯛꯃꯤꯟꯅꯁꯦꯕ ꯋꯥꯐꯝꯁꯦ ꯁꯤꯃꯇꯪꯒ ꯊꯝꯖꯒꯦ ꯔꯤꯀ꯭ꯋꯦꯁꯅꯤ ꯇꯧꯖꯔꯤꯕꯁꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯄꯥꯎ ꯑꯁꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯇꯥꯔꯝꯃꯅꯤ ꯑꯁꯤꯒꯤ ꯄꯥꯎꯁꯤꯅ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯞꯅꯤꯡꯗꯕꯗꯒꯤ ꯀꯨꯀꯤꯒꯤ ꯚꯤꯗꯤꯑꯣ ꯀꯨꯀꯤꯒꯤ ꯄꯥꯎꯅ ꯍꯥꯟꯅ ꯊꯝꯖꯔꯛꯄꯅꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯉꯣꯟꯗꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯌꯥꯔꯒꯗꯤ ꯍꯥꯞꯄꯤꯔꯛꯎ ꯏꯂꯤꯁꯥ ꯊꯣꯡꯕ ꯆꯥꯕꯤꯔꯛꯎꯒ ꯍꯥꯏ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯈꯤꯕꯁꯤꯡꯗꯨꯗꯤ ꯂꯥꯟꯒꯤ ꯃꯃꯥꯡꯗ ꯊꯥꯡꯒꯠꯄ ꯚꯤꯗꯤꯑꯣꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯕꯗ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯂꯣꯏꯅ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯕꯤꯔꯛꯄꯅꯤ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯌꯧꯔꯛꯑꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯅꯨꯡꯁꯤꯔꯕ ꯏꯆꯟ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯍꯧꯈꯤꯕ ꯆꯍꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯣꯛꯈꯔꯦ ꯍꯟꯗꯛꯁꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤꯁꯦ ꯊꯝꯕꯒꯤ ꯑꯣꯏꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯌꯥꯕꯒꯤ ꯋꯥꯐꯝꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯊꯝꯕꯤꯔꯛꯑꯦ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯅ ꯍꯥꯏꯖꯒꯗꯕꯗꯤ ꯍꯧꯖꯤꯛ ꯃꯨꯛꯕꯥꯡꯗ ꯏꯂꯤꯁꯥ ꯊꯣꯡꯕ ꯆꯥꯕ ꯑꯃ ꯆꯥꯕ ꯊꯛꯄ ꯑꯩ ꯊꯥꯡꯒꯠꯆꯔꯔꯣꯏ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯃꯊꯪꯗ ꯇꯟꯖꯥ ꯆꯥꯕꯗ ꯑꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯒ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯑꯃꯃꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ
ꯈꯨꯟ ꯉꯥꯛꯏꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯃꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤꯗꯃꯛ ꯆꯣꯡꯊꯣꯔꯛꯏꯕ ꯃꯩꯇꯩ ꯑꯊꯧꯕ ꯃꯩꯇꯩ ꯅꯣꯡꯁꯥ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯧꯅꯥ ꯍꯥꯞꯀꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯤꯕ ꯏꯃꯥ ꯃꯌꯥꯝꯅꯁꯨ ꯈꯨꯟ ꯈꯨꯟꯒꯤ ꯏꯃꯥ ꯃꯌꯥꯝ ꯅꯤꯉꯣꯜ ꯃꯌꯥꯝ ꯊꯣꯛꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯧꯅꯥ ꯍꯟꯊꯍꯟꯕ ꯌꯥꯗꯦ ꯑꯁꯤ ꯋꯥꯐꯝꯁꯤꯗ ꯊꯝꯖꯒꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ